welcome back to another video. So ngasi video study ko hoji June month pudi hawre ko nabit humni hojal le edi targa su June ahead ki reading se dum tawne ai se aseng badi May gi ending da sigi June ahead reading se happening bane ba du targa su ai se amu car accident am thore dudagi haidi minor accident ko aduga ka heba luhong ba sumai mari yang phangna ba adugi sangda bagi ne handak se thi ne chille adu targa su dum aina sangma matam se yengaga video se dum hapchar e adom mayamna dum continue tawbiyo support to adum continue tawbiyo ado ngasi ga di June ahead reading se pal hom kha khaidok chage pal hom se gi isa isa na pama pal mamam choose tawbiro adu duga isa isa gi pal dugi timing da skip taraga reading se sum tabir su yai aduga full on yang bir su yai ado pal hom se ai han uchara age aduga reading se dum like June month se ge kai oini adagi kai energy na drive tawge adugum badu uchara adugum badu hajara age ko so how se reading rom da mai man se let's get into the video. So ahamada pile A natragana si gray idol figure si choose to be bagay do adugi June month sida kay rakpe ay habagi reading tawdoine ado ahamada card na picture se ko chong thorok pado mari mga chong thor adi lobong khangda bani na ongka reshuffle tawjage ko ado amamam tang chong thor kan na longjage si card ay yam pak na silina deba do na shuffle ta boze khara nungai tebo ko adu dugine so strength hari ba card chithol eko and then 2 of pentacles aduga 8 of swords ne ko so strength card ne 2 of pentacles ne 8 of swords ne thole e adu duga sigi affirmation je haidi June month sida isana kai affirmation loina bigadage habado adu duge affirmation card ani tanga hapchage confidence aduga good things to come ko so card chingje pick tawaloire aduna reading se hour se pal egi June month sida kai rakpa yai habadugi vision da pi doine so haujara age mathang explain tawjara age ko so ahamada string hariba card chithole ko so sigi string hariba card chi matungina pal e khanbi basingi June hariba month sigi starting phase adi hojo dikso dum oi ko June 1 jagina 10 fau base ko smaina phase ohom khaidok chage so June 1 dagina 10 fau basida kai oirak pa yai habagi vision pi doine so sigi string hariba card chi matungina some hey isagi string pute stoba thodo khara ko incidents khara tholak pa yai haidi emotionally kai haini kitang torture phangbagumba emotionally kitang abuse tork pagumba mina ko haidi sagi partner no ABI friendship to ABI family to ABI emotionally kitang torture tork pagumba adagi adum physically awaba haidi thabak kumba da oiro or any keno mataw matamda like schedule gumba yam tight oi bani khande kitang awaba gumba isagi strength gumba se drain tawba yaba thodo khara tholak pa yai ba sigumba se tholak pa matamda ko mentally and physically strong oina oiraga leina bagi damakta sigi strength hariba card china advice piri ba haidi June hariba month sigi starting phase 1 to 10 phawase sigi marakta pile A hariba pile A pick to be ba missing se hoji June no ye first phase changbodi changjan le e ado June ye first phase sida kai haini physically or emotionally awaba khara di thangna ga dawri henu na awaba singdo face to na bagi damakta strong oina leibiyo haiba advice se phange haiba ko si first ki card chi dagi mathangdana 2 of pentacles hariba card che thol eba sisna June gi middle phase date 11 dagina date yamni e camera se so June gi middle phase date 11 dagina date 20 fawbagi manungda kai orar pa yai habagi vision pi doine so sigi 2 of pentacles hariba card chi matungina ko June 11 dagina 20 fawbagi manung sida pile A khanbi basingi day to day life se asuki matik hen busy oi khalaka dawri ba haidi hojiki first phase to adudagi hona sigi second gi phase na amok hen busy oi ba thabak se amaga myam ama like ama sulakshan ba myam ama busy je yam thina oi khalak pa ko adununa isagi thabak se sort out
ꯇꯧꯅꯕ ꯄ꯭ꯂꯥꯅꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯀꯣ ꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ furthermore ꯏꯁꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯏꯁꯥꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞꯀꯨꯝꯕꯗꯁꯨ ꯈꯤꯇꯪ ꯅꯦꯒꯦꯇꯤቭ ꯏꯝꯄꯦꯛ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯌꯥꯝꯅ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯁꯣꯁꯤꯌꯦꯜ ꯂꯥꯏꯐꯀꯨꯝꯕ ꯐꯦꯃꯤꯂꯤꯒꯨꯝꯕꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯄꯤꯕ ꯉꯝꯗꯕ ꯌꯥꯝꯅ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯁꯣꯁꯤꯌꯦꯜ ꯂꯥꯏꯐꯀꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯗꯨꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯦꯀꯦꯠꯁ ꯂꯥꯛꯄꯒꯨꯝꯕ ꯈꯤꯇꯪ ꯗꯥꯎꯟ ꯁꯥꯏꯗꯇ ꯂꯥꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯗꯨꯅ ꯐꯅꯌꯥꯝꯅ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯁꯦ ꯕꯤꯖꯤꯕꯨꯗꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯖꯦꯁꯟꯗ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯀꯔꯝꯕ ꯊꯕꯛꯅ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯗꯕꯒꯦ ꯀꯔꯝꯕꯗꯅ ꯈꯤꯇꯪ ꯇꯥꯏꯝ ꯑꯦꯟ ꯑꯦꯇꯦꯟꯁꯟ ꯄꯤꯗꯕ ꯌꯥꯗꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯁꯤꯒꯤ 2 of Pentacles ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯗꯒꯤ ꯐꯪꯉꯦꯕꯀꯣ ꯁꯣ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯖꯨꯟꯒꯤ ꯃꯤꯗꯜ ꯐꯦꯁꯁꯦ ꯖꯨꯟꯒꯤ ꯃꯌꯥꯏꯋꯥꯏꯁꯦ ꯁꯤꯁꯤꯗ ꯌꯥꯝꯅ ꯆꯤꯟꯒꯗꯧꯔꯤ ꯍꯧꯖꯤꯛ ꯆꯤꯟꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯆꯤꯜꯂꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯊꯤꯅ ꯆꯤꯟꯕ ꯁꯦꯗ꯭ꯌꯨꯜ ꯌꯥꯝ ꯊꯤꯅ ꯇꯥꯏꯠ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯑꯣꯏꯗꯣꯔꯤ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯁꯦꯗ꯭ꯌꯨꯜ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯅꯕ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯖꯦꯁꯟ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯅꯕ ꯔꯦꯗꯤꯗ ꯂꯩꯕꯤꯔꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯐꯪꯉꯦꯕꯀꯣ ꯃꯊꯪꯗꯅ 8 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯕ 8 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯖꯨꯟ ꯍꯥꯏꯔꯤꯕ ꯃꯟꯁꯤꯒꯤ ꯑꯦꯟꯗꯤꯡ ꯍꯥꯏꯗꯤ ꯗꯦꯠ 21ꯗꯒꯤꯅ ꯗꯦꯠ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯒꯤ ꯐꯦꯁꯁꯦ ꯑꯦꯟꯗꯤꯡ ꯐꯦꯁꯁꯦ ꯁꯤꯁꯤꯗꯁꯨ ꯑꯃꯨꯛ ꯈꯤꯇꯪ limitations and confinement na feel tauba ngasai middle phase to the social life kumba relationship kumba da time pihodabadagi problem lakpagi oidoira natragana atokpa khanghaudana sudden impact khara lakpagi oidoira ko ba e khani basing se june tha sigi ending sida ko khitang isana tauge khanba thabakta confidence yawda da bai ta tauba adagi aina si tabak se tawrdi si je soirakka dra kaina limitations kumba isana bakthana thamjan jabado adu isa je comfort zone amada kai haini confine tawraga leiba phajil laga leibagi ta tauba thabak kumba ama taubase mangam san mangam daba ko adum kainoma ayat apan apha apun gumba khara thengnaba sigumba khara tauba yai duna june month se pile a gi damakta ko adum kitang negative energy na drive tawe duna yam ka hena aphaba thabakti pangba ngamba da kitang wanga dama male but reading se general reading ne duna loida makta di resonate tawda basu yai ko aduna adum pangthok pige hair ga su ka shubudi kai de ba june month se kitang negative impact khara di phange ba aduduna like yam ka hena measure oi ba thabak ama paikhat ke kaina khanba leraga di kitang delay tawbi ba yaraga di dum tawbi yo maram di energy se negative ina kitang drive tawe ba ko aduga what liye card che haidi like energy affirmation the confidence sorry ba card cha na thole ko so sigi confidence sorry ba card chi gi matungina pal e khanbi ba sing se hoi nga sai gi mentally strong oyo day to day life se busy oidori prioritization je sort out tawo adagi ke haini limitations and confinement thaina ni siguma mayam di loina mak haire hai taraga su isada confidence amadi dum loina raga chatpiyo na hai ba haidi fanamna daw ya drasu fanamna negative impact la azu fanamna fattaba thoaga su ko isada trust ti mangbigano self sabotage tobigano yarigai strong confidence ka loina adum leibiyo any breakdown khudingmak any problem khudingmak deal tawba ngamna na ba ko strong oina leibiyo confident oina leibiyo haiba advice se sigi confidence haiba energy card chi dagi phange ba duga mathangda good things to come hariba card che thole ko so sigi good things to come hariba card chi gi matugina pile a khanbiri basing do hoi june month se negativity na budi feel tawe na high negative energy na kitang hena drive tawe na high ba ko drive taw targa su pakhat pigano phattaba layer so phabadi dum la e haiba gumna pile a gi damak ta ko khaya mayam negativity mayam amana chat kitarga su aphaba khara su lakti lakadoi ba maybe some sort of surprises adagi isana pangba ngamda ba thabak ama atopa side failure laktarga su atopa side problem laktarga su atopa aphaba ama da pangthok pangamak gumba some good things khar dila ka dori ba duna ngasagi negativity me amle ramado aphaba khar duna balance toraga june month se balance toraga di chat tori ba ko aduduna hoi fattaba lai targa su aphaba di khar di dum la ka dori do khar di dum advising che laraga section biro ado pal a gi oina june month ki reading se hadi june month ta kai kai rak pa ya heba gi reading si budi sida loire ado reading se yam samlapna te na dum tawra bane duna mayam na sidagi dum log ba ya ba advising losin biraga kai kai tawba ya ge habadu yeng biro aduga mathang gi reading among ai minarse ngasi ga di pal a reading se matang sai losin cherage Hey pal B, so pal B natragana sigi blue ideal figure se choose to be bagay do adugi June month ta kay kay oidoino habagi reading do tawdoini so first of all card hana pictor se ko Queen of Coins or Queen of Pentacles
Knight of Cups ko. Aduga Page of Swords reverse. Adagi energy affirmation ko ani katanga pick tawjage. Playfulness. Aduga power ko. So card sinja pick tawba loire aduna pile B gi June month da kai kai urakpa yai habagi reading se hour se. Without further ado, let's get into the video. So pile B gi ahanba card Queen of Coins or Queen of Pentacles hariba card chi pick tore ko. Sigi card chigi matungina pile B khanbiri ba sing sigi June gi starting hojik pudi hore di taragasu June gi date 1 jagina 10 phawba sigi starting phase se sigi marak sida kai tholakpa yage haba matamda hojik dum thengna biramba su yare handaki June month sida isa se like some sort of incidents khara dagi move on tawba ko haidi relationship OBI personal OBI or kai haini dum family gi OBI any issue khara dagi move on khara tarakpa isa je ko haidi thabak yam chilluraga isada matam piba ngamjadaba gumba adagi relationship gumba emotional abusive oiba jaga khara dagi isa je tholakpa gumba dumaina tholaga isa je heal tawjaba isa je nourish tawjaba ko isa gi damakta pamper tawjarpa isa gi damakta care tawjarpa adugumba matam ama oigani na haiba haidi ngasai thabak yamna chilluraga isada care lau piba ngamdaba matam piba ngamdaba situation gumba or emotionally down yamna chatluraga isa je kemta yengjil hawdaba gumba adugumba sing khara dudagi isa je tholaga ko June gi early stages sida haidi June gi starting phase sida isa gi damakta khara khanba hojarapa isa gi self love gumba haitare ko adumaina isa je pamper tarpa isa gi damakta khalakpa for example pot anawba amta bu leiba oiro skin care anawba amta bu start tawba oiro or isa gi self love ki damakta isa gi damakta matham kai thokchaba bu oiro adumaina some sort of nourishment khara di lakadauri na hayaba sigi June gi starting phase sida ko. So June gi starting phase sidi aphaba energy na drive tawgre mathang sida na Knight of Cups sari ba card chi thol eba ko Knight of Cups sari ba card chi gi matungina pile B khanbiri ba sing sigi June gi midwise se ko haidi June 11 dagi na June 20 fawba se ko si fawba gi marak sida kai thengnarak pa yai haba matamda isan apam ba thabak ama tawa matamda emotional support phazna phangba ko emotional support phazna phangba habadi kai no haba matamda aina thabak ama tawge na khanma matamda isagi partner dagi isagi friend dagi isagi family dagi hoi moina physically help torpa ngamdraga su financially help torpa ngamdraga su emotionally isagi maningda backbone oina ga lepi ba to ko haidi ai asi thabak se tawdoi se ai gi maningda mi amna support tawri ko kaina khanjaraga isa je wakhal ga se kam oina leiba ngamba do ko adumaina like emotional support phangba adudagi nakan amaromda mi khara na haidi relationship anobagi approach lakpo oibi yai ko aduna tragana isagi hojik leibi relationship leibi waragana isagi hojik relationship lari basina adum anobo charm guma ama isada pirakpa isagi partner du da isaje hen attracted oirakpa type tawba adagi relationship ki problem gumba leirambo itaraga su some issue khara dagi sort out tawba ngamakpa problem do ka adumaina romantic phase ama oina su oiba yabagi vision su leiye haidi like relationship gumba problem yamna leiramba do problem do khara hantarpa gumba adagi single oiba singina anoba attraction gumba anoba seducer gumba ma phangbai da tawba adugumba some romantic energy na su drive the way do duga isana thaba ama taw matamda emotionally fazna support phangba sigumba singse June gi midwise da phangwa yabagi vision se chawna leire ko aduga June gi ending sida na mo kitang negativity la eba Page of Swords hariba card reverse da thole eba ko negativities na kai dagi laktoino haiba matamda ngasagi thabak ama tawa matamda isa na challenging the authority with a know it all attitude haiba ko sisina kai haino haiba matamda ngasagi thabak ama tawa matamda ko haidi June gi middle wide book ti am pharmaga isa je hekta overconfident oirakpa gumba yaeba amaya tawrakanda June gi middle wide sida thabak ama taw matamda loina haidi feel du gi maramda yam kana di khangdraga su yamna khang haibagi tapta isa da overconfidence ama lakpa gumba adagi like thabak du gi maramda hiram du gi maramda hekta aina loina ngammani kaina haibagi mong da wa se puang da ngangba gumba ko akhang ahi yam saba gumba sigumba dagi isa je min annoyed feel tawba haidi isa ga loinari ba isa gi colleague oi bi friends oi bi sigumba singsina
loinabada hainaraktabagumba annoyance ko mapharakpa adagi ma tawda saije yengone kainaga hainaba mina ko maningda adagi isagi ngasagi ngangthokiba wadana isagi against the weapon noinaga sizinarapado mina hengwai haidi isadi ngangtang excited obagi overconfident obagi ngangba yabase ngangthokhrani ba aduga hayeng tungda mina aduga mangangthokibaduna weapon noinaga sizinarapba adugumba su torapa yae duduna June gi ending sida ko kitang wangangbada haida singna chatpiyo aduga khangdaba hiramdadi khangba saraga wangang bigano aduduga any action amat pangthokpa matamda ko tungi consequences yenga pangthok piyo overconfidence na drive to han bigano haiba advice pi ba ko. Coming to the energy cards, ahanba energy card se playfulness hariba energy card se tholeba. Sige playfulness hariba energy card sige matungina palbi khanbi ba sing se June hariba month sida ko adum life se serious yam ka hena lotion bigano na haye maramdi like thabak ama taw matamda yam ka hena serious ta salaga ngasai gi hojikta su haike bado ending card na khangda ba hiramda khangba saraga ngang masakpa adagi kai haini yam thina serious losalaga akhang ai saraga tungda adugi waduna problem or pa yai na haidana ko aduduna June hariba month se kitang isaje active oiba harau tayamba adum ngahak ngaki oiba happiness ko mana drive tawba adugumba energy da chakhan biyo yam ka hena kasulai taba hiram da serious ta sanba gumba adugumba do tawbigano na haiba ko sige playfulness haiba energy card na mathangi energy card na power haiba energy card thol eba so sige power haiba card gi matungina palbi khanbi basing na ko isada hoi ngasai playfulness energy du budi yaw targa su isa se strong oye adagi ai se ai tawga da thabak se ngamni khoni admai na ngasai emotional support su phanga doini habni na ko ai tawdoi thabak sing je ai je powerful oye ai power da leiba thabak ne ai ngamgani khot kani smaina confidence pudi leiraga chatpiyo but overconfidence leibi gano na hai ba haidi overconfidence la agadi amo ngasai gi negative side ki third card ki vision do lang to baduna be confident with yourself but don't be overconfident confident ti oi biyo overconfident ti oi bigano haiba advice sigi power haiba energy card sidagi phange bako so palbi gi reading su haidi June month sida kai kai rapa ya haiba gi reading su matang swaida loi jare sise dum general reading obanina chanai chana de haiba dumadi haidi aina haiba di ngamroi dum isa isana chana haidi June month se loi matungda chanai chana de haiba dum yeng biro ko matam gi tholak padu ge matungina so hojik oina di general reading stagi loba ya ba advising lotion biraga prepare to roga le biro ngasi ko di palbi gi reading se matang swaida lotion jarage. Hey Palsi, so Palsi na tragana sige tarot deck se orange tarot deck se choose to be bagay do orange idol figure haba sorry sige orange idol figure se choose to be bagay do adugi like June month sida kai orak pa yai haba gi reading no tawdoi ne so first of all card hana draw towards se ko Four of Pentacles reverse the World aduduga Princess of Wands ko so card home se do masana thokchare e mathangda energy affirmation ani khatanga pick tawjage ko trust ko ka joy trust and joy okay card change pick tawa loire aduduna dum June month sida pile sigi damakta kai kai rak pa habagi reading se continue dum tower se matamang handabida so pile sigi ahanba card Four of Pentacles hariba card reverse ta thole eba ko sigi card sigi matungina pile si khanbi basing sigi June gi starting phase adi June se hojik pudi hore ko hautar ga su June sigi dum date 1 jagina 10 phawbagi starting phase se sida kai kai thengna kani ha matamda isa se haidi pile si khanbi basing se kitang selfish and materialistic vibe na drive to ba ko selfish and materialistic vibe haidi kai no ha matamda isa gi thabak kumba sing sina hana prioritization pi ba ko isa gi kana na bagi damakta paisa nung materialistic wants and needs ma'am se feel to na bagi namakta financial status kumba dagi isagi kai haini thabak bangthok tabaya daba mayam man leire kaina khanjaraga isagi thabak kumba the all work and no play haidi dum thabak kumba na hena focus taraga atopagi matam leitaba ko isagi self pamper kumba isagi relationship kumbagi matam ga se paknan leitaba dugumba kitang sangdaba face kumba
yamna chinba face hai tare ko adugumba khara oirak pa yai na hai do sigi first card sigi matungina kari vision pi ge ha matamda policy khanmi basing se all work and no play adum tower lai targadi isagi relationship social status and family status phawba kai tharak pa yai adagi paisa nung sa mayam earn tau taragasu enjoy tau thopa phangda taragadi isagi earning dong uraga haidi hoi expense ke ka budi am leram bi but isagi earning da paisa kanna talaga or thabak kanna tawraga thabak mayam ma chillaga isagi damakta phawba kitang phawba tawba ngam dragadi isana hotna jariba mayam do kana de dana ko aduduna sigi 4 of pentacles hari ba card reverse sigi matungina june gi early stages se am chinba adagi materialistic side rom da hena depend to bagi isagi damakta matam kai thopa sangnabagumba sigumba se thaina ba yai but yari ge isana kitang isagi damakta su khanbiyo adu duga ngasai gi all work and no play dagi kitang na thairaga isagi damakta su matam khara su kai thopiyo mi atopa gi wana tabako isagi personal self ki damakta su matam khara di kai thopa tambiyo haba advice se phange bako mathangdana the world hariba card che tholeba so the world hariba card chi matungina policy khanbi basingsina june gi middle phase haidi june 11 dagina june 20 phawba se soi phawba sida ko sigi the world hariba card chi matungina ngasai isana thabak ko ma ama pangthokraga achieve tawbadi ngam dabagumba loishalamba ngam dabagumba haigadra adagi thabak se phasna isana hotna jaraga mahai jaram dai da phatlauna ga nan thokhiba gumba leidai ne ko sorry so adugumba nan thokhiba leiba thabak kumbudo adugumbudo complete tawba ngamba achieve tawba ngamba haidi ngasagi mayam kuina ngairakba mayam haidi matam sangna kuina ngairakba thabak khara goal khara accomplish tawba ngamba achieve tawba ngamba adagi isana hotna jaman gumba mahai chadana tokhiba gumbado mahai charakpa gumba sigumba incidents khara haidi achievement and happiness gumba isagi thabak khara complete tawba gumba khara phangakpa yae june gi middle wise da ko aduna kitang positive energy na drive tawe haidi isana phangdana lairamba khara phangakpa or isana achieve tawba ngamamdaba khara achieve tawrakpa sigumba khara june gi middle wise da phangakpa yabagi vision se layebako aduduga mathangi card sina Princess of Wands hariba card chi tholeba Princess of Wands hariba card chi matungina isana hoi hojiki middle gi energy duga middle gi card tuga yamna su resonate tawe haina khalle haidi isana pamba sing se isagi plan gi according na chatlam daba gumba hai tare ko haidi isana ama pamaga khalluba na ama oyak na ama kaina tawraga leibado haidi expectation na ama reality na ama amaina lairamba thabak gumba khara hai tare ko isana pamaga pangthokke na dikhalaga pangthokpa ngam khidaba thabak khara June gi ending sida haidi date 21 dagina 30 faw manung sida pangthokpa ngamakpa gumba adagi ngasagi isagi manungda thamoi nungda phummaga thamamba pendaba nungai ba khara express thokhiba ngamba gumba adagi isagi relationship tabu oiro family da oiro isagi hiding ba gumba se phajana creative oina ga haiba ngamba ko adugumba positive energy khara na adum drive taweba adudu June gi middle and ending sida dum aphaba energy laiye duga early stage sida kitang negativity na drive tawbagi wane ba so overall ina yang pamatamda policy khanbi basing se June gi starting phases haidi hoji adum oire ko sigi marak sida thabak yamna chinba isagi matam kai thokpa sangdaba gumba theinara pa yai adugumba matam da isagi damakta su matam kitang kai thokpiyo haiba advice man leire aduduga June gi middle wide na isa se dum isana phangam daba khara matam kuina sangna phangam daba khara achieve kuma torapa ngamba complete torapa ngambagi energy pire aduga aroiba June gi ending side na isada phummaga thamamba haidok pangam daba khara haidok pa phongdok pangamak adagi isana pamba thabak khara isagi way da chatlamdabado isagi way da chatlakpa sigumba adum positive energy na drive toraga chatlebako continuing to the energy cards ahamada trust hariba card che tholeba trust hariba card chi matungina June hariba mansida any thabak tawa matamda hoi mingonda thajaba haise hojiki matamda thajaba gumba se yam dure but June mansida di isagi yamna naknaba marup friends kumba adagi relationship laiba ai samjam nuai isagi relationship lariba partner gumba sigumba da dum trust thambi baste June months da dum gyai ko haidi isagi trust tawriba energy da aduduga chapmana na dum return phangbagi vision se laiba aduduga like kenoma negative ama laktaraga su trust the process negative to dum afaba olakpa yabagi vision su lai aduna trust hariba energy na drive tawi hai ne bako aduga
joy hariba energy card si thole eba joy hariba energy card si gi matungina pile si khanbi ba sing si gi jun man sa si se hoi horak pa da bodi khitang nungai ta ba awa ba face storm taraga su adum middle wai gi ending swai bauti harau ta yamba joyful oi ba happy oi ba energy na adum drive taraga chat kani haba se si gi joy card china hai ba ka du na isana su enjoy to thok pa su khari dum hai bi yo bo ko jun man si da so pile si gi ina su jun man si da kai kai rak pi ai haba gi general reading ses dan loire stagi dum lo ba ba general advice lotion biro ado yam personally oina di resnet tar ta ba su yai but kai kai dum follow to ba ya ba ge haba dum yang chin biro ko vision hapet ti phanga bani na so pile si gi su reading se matang sai da lo shin jarage aduna yeng bi ba mayam bu thaga chari ado video se ngasi ga di matang sai solution jarage ado is maina dum hack sang maga ko dum angam ba video dum namaga thaga charake aduna mayam na ibu continuously dum support to video hena grow to mina se ngasi gi video sibu like amadi share to video isa gi mod su dum comment to biramo aduga ahead me reading to hanning ba lai taraga su hai di topic ko budo dum comment to bi ba lepi ga noi dum ngamna ba sem jarake ko aduga hoi atai di dum haingai le trade dum mathang semjarage ngasi ga di matang sai da le shinjarage. Thank you for watching my video. Bye bye.